Ngarangdagi Kuki Khutlai Paiba Singna Nongmei Kaplaklaga Tangkhul Khunda Oina combing operation Chathaba Yaningde haina Kamjong district ki manung chana leiba Thawai Tangkhul Khungi Khunja Singna ngasi Khongjang Changsinkre Thawai Tangkhul Khun Tamna Ukrul district ki Jalengbung Khongsai Khundagi Afaba Makhalgi Khutlai Paiba Kuki militant Singna Nongmei Kapsilaga Central Force Singna Nongmei Kapsalakiba Khunda combing operation Chathabagi Mahuta Thawai Tangkhul Khunda Oina Chathakiba Michang Mekai Naibe Thawung asi Yaningde Fongdoktuna Thawai Khungi Khunja Singna Lambi de Toktuna Khongjang Changsinki Thawai Tangkhul Khungi head Wungnau yung ngalung na fongdok rakibada ngarang nungdang wairam pung taruklom tarakpa matamdagi hauraga Kuki khul tariba mafamdagi automatic rifle sizinaduna Nongmei kapsilakibani adubu yamna ngaklibadi Nongmei kaplakleba khun aduda combing operation chathadana awaba tariba Tangkhul khunda Central Security Force singna operation chathaba asi kari karamba agenda leibano Micham Miyam Singbu Ngakpi Senbinaba Laklibara Natraga Khutlai Paiba Kuki Singbu Saugatuna Tangkhul Khun Singda attack toba Laklibara haina hangki Thawai Khulda Nongmei Maru Yaurakle Safaba Mafam Oidre Lengakna Ahenba Mityeng Changbiyu haiki Amaromda social activist Asang Kasarna haikibada Lengak ama leitabagum taurakliba thawung asida lengakna akanba mityeng changbinanaba authority leitrabara Kuki ge maikaidagi Nongmei kaplakladi Kuki khunda combing operation chathabiyu Tangkhul na khun ngakliba asida iramdam amadi masda leiriba khunja sing ngakjabani village head ki ayaba yauduna security force singna khun aduda changba amadi operation chathaba yade haiki Irang toklakbase tha ani di sujalak tawre ekoi migi lamda chatlaga lan taruba natte moina Khutlai se meyam khumjalaga leibani na ekoi se safe oidaba adugi ekoi khunja sing sisu safe oidre aduna ekoi lamse ngakta yade haina ekoi khunse adum nga leibani adubu maina leiringai sida adum ekoi toina Nongmei se kapjalakba aduga central forces singnasu moigi misang tobagumna moina kapati kesu haidaba aduga ekoina kitang wangang chu yadaba hekta koida wangang salakba every after 2 days kimtungda combing se dum changani haina koina dum hairae loina changbiya roi loi kari changira haina thingba ganda hanchu changge han towe ekoi gi maira paibi singse kenu tawraga thingkibne aina thingkibese mongonda usitaba nataba law enforcement singda respect pidaba nataba adum moina akoida usittabado adugi nungaidabagi thingmane moina phajana hairaga akoi sumain towe akoi sumaina changani phajana state force puraga laadi akoi krisu moida thingba su leiroi ngarangdi moina kap haubusu moina hobune aduga Nongmei su moina kapane aduga combing de akoida changi Central Security Force singi wakhalon do akoi phaptaba ngamdre akoi ngakpa lakpra natraga Kuki gi support talakpra haibse confusion yam leye Koi ilamdam se government leitabagum authority leitabagum na koi se leiriba se koi na langlaga yengba kanda koi pende nuaite mase ubada village authority ama haiba se 1956 act ki matungina any forces or any karino erasu without koi ki village authority ki headman ki ayaba lawdadana police ni haina security forces haina changba yade law leye adubu sumaina masi law du da moina cross toraga violate tore haraga khunamada ningthau ki ayaba authority ki ayaba lawdadana changlaga Oningba puntaw tawba haibase mase ekoi rules of law da violate tawbani madugi responsible do government na pugadabani Kuki gi mina kaplawladi Kuki gi mafam da hana bombing operation du changlaga moida hana thingbiyo Tangkhul gi khunsingde lan tawba nate ekoi na kapki bisu leite ekoi gi lamda changlak tani ga defense tawraga leiba wadani ado moina kaplaklaga sondana Tangkhul gi khunsinda bombing operation tawe haibase karamba aino karamba rule no ekoi phap tade moina mokhoida aki akhang Paholiba, my banks in the Tabak Honda Sumaina duty Tahaliba, Aduga, Akwagi volunteers sing the Sumaina Awaba check Hampi Punamak government responsible Togadabani. Ngasigi protest adu dasaruki akiba Thawai Tangkhul Khun Sinalongi vice chairperson Aruna Muinau na haikibada Ima Singna Lambi Mataida Khun Sangba asi Central Forces Singna Taubiganu haidai Central Forces Singna ngakani khunja sing sokhaloi haina thajaba piramki adubu thaudok asidagi Central Force Sing thajaba leitre ngasidagi khul asida Central Force Sing lakpiranu haiki khongjang aduda saruk yakibi imagi mairagi president ti sujata na haikibada
लाइफलाइन ओइरिबा नेशनल हाईवे सिंगदा चटहंदना थिंगजल्लगा थमलगा इसा ngakthokjariba aikoida oina combing operation chathaduna afa apun tawriba karigino haujik paliba lengak asi manipuri miyam gira natragana one sided oiba lengak la haina hangki irang haurokliba sing khangdoklaga fagatpagi mahuta su sangdoktuna lamdam masa khundaminariba yellow furup singda attack tawhallakliba asi karigino manipur miyam khangbada wari mayam amatta oina hauraklabadi state asida achouba irang thokani haiki अखोई ngsidigi hauna center forces security se अखोई थाजबा लेतरे मोय लेरगा अखोई इंग तप्पा peace porok pige ra हेरगा ओइरम दे मोय ने हेन्ना अमरम द पार्सल तौरगा अखोई मांगनिंगाय नागा मचा मयाम से मांगहलगा कुकी लेहनगे हेबा मोयगी पॉलिसी प्लान ओइबा माले हेबा से अखोई दि खनग्रे अदुना होजिति आयिन लोन जंगबा यादे खामबा यादे एरसु अखोई दि खामगनी ngsidigi hauna hun asida center force हेबा से लाखन बिगुनु हेबा से आयर अथॉरिटी होइबो छु हाइनिंगे मोय कोऑर्डिनेट तौरगा असुमोयना दुम काप्रगा लेरे कापसिदा करी कुंबा अखोई दि बंकर सु लेतरे चा सिंग इवा सिंग अमद नोंगमेशिना सोकलगा अन्ना आये अशिबा थो ngasai police laiko police khoi ga center force sin moina dai logera ashiba midu moina hinghan gera moina ngak pigera ashi moina risk logni arede phai akhoi bangar su leroi duty su phamoi ngisidege adu moi yaye heba signature sign down raga bio akhoi bo yaba adu wairade akhoi chudu su la oi icha singsu yumda nungai na tumhan khrage adu moi ngamgera ngamoidra hebdu akhoi pamme हवाईगी खुलसिगी मफमसिदा तौरइबा मयामसे सी पुनमक्सिदा कनाना करीना करमना तौरपनो हाबिसे येंगदगै ngasi अखोइ फु डिफेंस तौदना अखोइ ngakthoksedana लेबसिंगसिदा ओनजन ngasi सेंट्रल फोर्स ओइरो इंडिया लेंगाक पोइरो स्टेट लेंगाक पोइरो ngasi तौबिरेबा फिबमसिंगसि करिनो हाइबा मांगजनिंगेबा ngasi अखोइना हाइनिंगबदी मितो मिरान चा सिंगना सुंगपुमना अनदर फुरुपता सुमाइना सुम तौ लेहलगा अखोइना सुमाइना डिफेंस तौबा कोइदना कॉमिंग ऑपरेशन तौनी इचा इशुमेंग कनो अदो तो होलानु दना खदना इबा कनाना हाना होरपनो हाइबदु खंगिबा मिवै जिंदो फगत पिरो पुंखन पिरो हाइबदी ngasi बौदा सरकारना ताबी देबा ngasi की राय से अचुम्बा फिरे कनाना अचुम्बनो कराना अरानबनो हाइबदु थिगत पिरगा जब चाबा अखोइगी आइन की ओइबा लो की ओइबा एक्शन लोखत पियु तुजगदबा नोमजगदबा इकोनॉमी अखोइ पुरा फेल नि ओइरिसे अदु म्यांग तौगदबा से सुम्बा लान थेंगनबो होनगदरा इचाइ सु थांगनबगी होनगदा करमबा खकैनोदे हिंगो हाइबनोबा मणिपुर की नुपी प्रजा म्यामसे मसिगो मथौगोंसे मतुंगदा अमु हन थोन बिरकनु लालिबस कनानो हाइबसे मेथा तेगे कोइना खंगगा लापा ngaतनी अदुना मरम ओइरगा लालिबा मथकता पनिशमेंट पियु हाइबसे अखोइगी फिरेनी